ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯛꯁꯃꯤ ꯕꯖꯥꯔꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯌꯨꯝꯅꯥꯝ ꯃꯣꯏꯇꯣꯝ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯅꯤ ꯖꯒꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯀꯥꯏꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯏꯁꯤꯡꯁꯤꯅ ꯑꯋꯥꯕ ꯅꯪꯍꯜꯂꯦꯀꯣ ꯑꯋꯥꯕ ꯅꯪꯉꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯝ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯑꯀꯣꯏꯕ ꯌꯨꯝꯅꯥꯝ ꯃꯣꯏꯇꯣꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯒꯤ ꯌꯨꯝꯗ ꯏꯁꯤꯡ ꯑꯌꯥꯝꯕ ꯊꯨꯝꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯌꯨꯝꯗꯒꯤ ꯃꯤ ꯍꯣꯟꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯆꯠꯊꯕꯤꯔꯤꯀꯣ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯍꯟꯖꯔꯛꯀꯦ
ai mà tôi rồi hết đi ha đi là tôi đi nên mình không được Water flood of manure. So I không mà hả anh có câu hỏi các bạn thấy không ai mai phone rồi ông gì bạn thấy đây rồi bây giờ Nga lan lân cái này đó cái đồ mà không thấy mà cái này lần kia cái này không biết các tiền video nó 저거 그거 다 됐어
ꯉꯝꯗꯕꯤ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯊꯥꯎ ꯆꯥꯕꯗꯤ ꯍꯥꯎꯔꯣꯏ ꯍꯦꯗꯤ ngã chuồng rồi mà xin lỗi tiền xin lỗi cái mang rồi ngꯥꯁꯦ ꯌꯥꯝ ꯀꯟꯅ ꯐꯥꯕꯗꯤ ꯑꯣꯏꯗꯦ ꯉꯥ ꯐꯥꯕ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯂꯥꯡ ꯊꯥꯛꯅꯔꯤꯀꯣ ꯃꯤꯁꯤꯡꯁꯦ ꯏꯁꯤꯡꯒꯤ ꯏꯔꯩꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ यादों में तो सही करने के लिए इंडोनेशिया Pade. Ayo dia. Aku ada yo. Irau kau ini pada lau deh. Saya mutra ka. Ini yo lo tak boleh. Kena pola tang juga. Ini orang kau apa? Jadi kau itu sendiri. Saya ini sendiri. ngoài bro
Hãy subscribe cho kênh Ghiền Mì Gõ để không bỏ lỡ